Turel Khongban the Lam Khopsinduna Yongkai Sajilibasing Logi Matung in a fourth season of the Mars Ohum the Gita Kairagani Haina Chief Minister na Akan Bawafam from Dokre. Loktak the golf course Sem Naba Tanga the Gichau Baching Amadi Langol the Ibdo Marzing Kubum Power Rockway Sem Nabagi Center the proposal Takre Haina Chief Minister na from Dokre. Manipur ki district tara taruki boundary map laitri tha taruki manung the district khuding maki boundary map loisena bapandam thambi haina revenue minister Karam Shyam na phongdokre. Council of Higher Secondary Education Manipur na loba class 12 ke exam ngasidagi hokre question paper leak oire haina charang na ruraga sasenaba oiramle. Amasung Taruk Suba All India Police Archery Championship 2017 ngasi Kuman Lampak Men Stadium da pangthok pathoram amada Governor Nazma A. Habtulana hongdokre. Mayam bakhurum zari adomni yengbiriba Impact News ni ai khanganbam thoino henbi hojik pungja asi phawbugi maruiba pausing miyam da pizari. Mars ahum phawbugi manungda Turel Khongban da lam khopchinduna yumkai sajilibasing masa masana lokthok trabadi logi matung in a fourth season aduna lam khopchilibasing takhairagani haina Chief Minister na akan bawafam phungdokre. Wafam asi ngasi Chief Minister N. Biren Luchingduna Water Resource Department Minister Letpau Haukif Amadi Department asigi official sing yauna Imphal manung da cheliba Turel sing ki longnambal teng bagi thabak chathariba mafam sing Yengsen Kibaga Mari Lainana Chief Minister na Fongdokibani. Assembly gi ngasi gi mifam kharang na loishin kibana maram oiraga Chief Minister na ngasi telepati amasung Kairang Mapagi Imphal Turel Amadi Kairao constituency gi manung chana leiba Kyamgai Awang Laikai Mapagi Iril Turel gi khongnung tengbagi thabak sing yengsen ke. Nongju tha laktringe mangoina na ising ichau thokpadagi ngakthoknaba state na sel kaithaduna department ki maikaidagi Turel khongnung tengbagi chathariba thabak singda apenba phongdokladuna Chief Minister na Paumi singda phongdorpada center dagi sel ngaiduna leibagi mahutta NLCPR ki hana leizaba lupa crore tara manga gi manungda lupa crore manga kaithoklaga tender thoktuna contractor singda Sinabagi Mahutta Department na nong laktringi mamangda Turel paring khudingmak tengthokpa ngamdrabasu hana phibam soktuna leiba mafam sing tengthokpa hobani. Haujik leidiba lupa crore manga asina thabak asi mapung phana paikhatpadi ngamloi makhatana yamdrabada lupa crore tara manga di changkhigani. Adubu tawdaba yadaba thabak oibana atopa department tagi planning gi khuthangda sel lokthok loksin tawraga thabak asi mapung phana paikhatnaba hotnagani. Ising ichau thokpana maram oiraga haukiba chahidasu yumkai amadi pochai kaya manghankre. Masina miyam da pikiba awaba chaitheng kaya adu makhata na pidanaba thaurang asi paikhatpani. Adubu wakhal yaudaba miyoi kharana lo na yadaba mawongda Turel Khongban da lam khopchiliba sing asi na amukka hena ising ichau thokhanbada achawba maram ama oihali. Lam khopchiliba sing masa na lokthoknaba River Adjoining Act ki makhada numit nifu mangani gi so cause notice talk to namari lenaba DC singda khanghankre. Maramaduna lakliba Mars ahum da so cause notice talk iba numit nifu manga phazil lakpana maram oiraga isa na khopsiliba lam sing lokthok piyo haina Chief Minister na appeal tawrakhi. River Adjoining Act ki makhada Turen gi manung amri Turen ga thangnaba Put Kuntramuki area the Makalamati Pata Pibaya Makalamati Pata Tabaya DSD, a quick river as running act of the Miaulevani. High river was Kanagumaki Pata, Haragasumodo, forgery, where I'm doing Kanagumbagi, Daxitala, Haragasumodo, Sazanabo, doing Aduna, legal procedure, the Kanbaya the Banina. I call Moy the Sokos not to speak, eh? Market a Humbaki Manung, the Moy Masamasana, Turen Kong Manung, the Giloktok, the Loktona, Remoinas, Hazaleva, Shamsaliva, Uwayantatpa, Loktona the day. Sarkarna rules ain gi matungina ai koi force nerga
लौथोप हौरनी इसिंग इचाउना चाही खुदिंगी मांगबा वाबा मिसी मिना नंगबा मयामदुगी कन्नबा तौबनी अनु तुरेन खोंगनुंग मनुंग लम लेते न तौरगा साजल्लिबा क्रिमेटोरियम खंगदे क्लब खंगदे अदगी कम्युनिटी हॉल खंगदे इसाना मार्च की तारीख 3 फाउगी ममांगदा लोइना सिदो Kairao Assembly Constituency की MLA रामेश्वर सुयाव न चटखिबा यंगसिन खोंगचट अदुदा वाटर रिसोर्स डिपार्टमेंट की मिनिस्टर लेटपाव हाउकिप ना पावमी सिंह द फोंदोरपदा मरी लेनबा MLA सिंह न डिपार्टमेंट की माइकेदगी नोंजू था लाक्ट्रिंगैदा इसिंग इचाव ngakthoknaba angamba thakta hotnagani khongnung tengbagi thabak asi koirenggeidagi hauraga lilong fawbada paikhatnaba honari sel matik chana leitabana mapung oina paikhatpagi thaurangdi leitri adubu tawdaba yadaba thabak oibana maru oina khongnung thengatpa mapham amadi sokchilaba mapham sing khangatuna tengbagi thabak asi chathari mapung oina tengnabagi master plan su leire haiki concern की ओइबा MLA मैम इन्वॉल्व तौरकांदा अखोय अखोयगी मपा तुरेन मनक लेबा MLA सिंह असिना मतेंग तौरकांदा थबकसी पुलप ओइना चंगसलकांदा तुरेन गी हुजिकी इसिंग चाउसी ngaknaba hotnagani चामदा 70% दी हंदरकनी ना अखोय आशा तोइ रबा CM गा तौरकांदा मसी करा देनो एक्सेस ऑथराइजेशन ला करिनो तौदबदी यादबनी ना कोइगी मैम नदी प्रोग्राम फम दे ऑर्डर पे दे कमाई सूरी नो ना लेबाक मैम से ngangnari adu ngasai CM ne su takpire akhoi gi sumba takduba yadaba pot am khak oibani na heta voluntarily MLA sing chongtho kanda adagi akhoi gi department gi officer singa tied up tor kanda angamba ising chaw ngak thokna ba honna bane na lamdamasida tourist singi pukning chingsinaba lengak na honari loktak talam ekar chama gi pak chawba lamda golf course saba thangadagi chawba sing phawba amadi langol dagi haingangi ibudho marzingi khubam phawba roadway semnanaba center the proposal thakre haina chief minister nongthambam birena phongdokre wafamasi ngasi chathakiba assembly mifam the tourism gi matang the demand for grant khanabada clarification period chief minister na phongdokibani Chief Minister na high anoba lengak asina tourism sector the priority basis the focus story. Mamang the leramba lengak na paikhatlamba thabak thauramdagi ahen project kayasu paikhatnaba lengak na honari. Langol chingda city viewpoint ama police housing cooperation gi makhada saba haunanaba ayamba thabak loire. Project asigi tender process ta leire anoba lengak asina loktak pat siroi lili sangai amadi Polo the meeting Tamduna Lam Koiba Singi Pukning Chingsinaba project Kaya Paikatnaba Sem Sari. Adubu Lamdamasi disturbed area Oibugumna social media amadi local media singda uhanba asina investors sing changlakpada apanba oiri. Lamdamasi the tourist lakhansi amadi infrastructure semgatsi hairabadi pumnamaki apunba thogdang lay haina chief minister na phongdoki. Kainoma pen the bush of Ban Taures Horok to the Torka, my crew have the Utpeni. The Gia media Kanguna Maduki may have to focus Peter and the Kapoka Target Kaduini. Maduna Kuiki state che. Irang labor. Me Sapayada, but me Tumbayada, but Yam disturb area when a question Urgale about. Everyone. Me Pung Hekla Pukima other this Manipur Sangun disappear and Manipur is trouble area and Sangun high. Sila agadi ka shutok diyan hai ba koi joint effort tok dabe aur koi bhap tamina dabe aur sarkar gi soibe sum chai leini opposition gi soibe sum chai leini MLA sing gi soibe sum chai leini hair ga diar oi koi asoibe do koi suggestion tor go sum thokna bu sang akoi laibak se shanti oire hai ba ma huji mapan da leinin dram ne Delhi da leibe mi nana ram ne Guwahati da leibe mi nana ram akoi gi hawa nuk se sangat tos northeast ki part akoi khara sini huji yam sengna kaino tor go leiri adun ai मैं अपील तौने खितंग सेंस ऑफ रेस्पॉन्सिबिलिटी से गवर्नमेंट ना ताइननी चाहिए असोब थीने है नतब और MLA ताइननी है नतब मंत्री ताइननी है नतब Manipur की district तरा तरुक की boundary map लेत्री था तरुक की मनुंग द district खुदिंग मकी boundary map लोशनब पांदम थमली हाइना revenue minister कराम श्याम न फंगडोखरे Wafamasi ngasi chathakiba assembly session gi question are the MLAS Birana state asigi district boundary map laibra haibagi wahangi paukhum pibaga mari leinana phongdokibani
Minister Karam Shyamna hai hanagi district mapan amadi anoba district taret apunba district tarataruke boundary survey taunanaba district boundary commission ama retired justice Mutum Binoy Kumar na luchingduna semle hauzik fawbagi oina tampaki district tarukki survey loire chingi district singi oina Sanapati Ukhrul amadi Kamjong district khaktangaire Survey report laklaba matung the district boundary map loishinaba department na pandam thamli haina Minister Karam Shyamna makhata ki koi hana British parrot ke adi boundary se khara leramba ada 1990 ki DC mai chakpa sida hoji boundary ke record se phang laitraba adi phangmangam daba adona belegi district adi taruksima survey lore adugi hilgi district ta Susampur Sandel Tengnopol Kangpokpi None Tamenglong Ferjol sima hoji survey silochilakpa aduga hilgi bound koi district maruina Chauba Senapati Urkhul aduga Kamjong district ahum sima survey watpa dona sigi survey silochalakanda akoi tha taruki manungda report ama pikhalaga sabsaba boundary ki enosima laptop na ba koi sarkar ki side ki kan hona jari haina thamjage Fairjaul district ta Mars thada ginger festival pangthoklagani horticulture gi oiba podlam singi market lehanaba horticulture department na hotnari haina minister Thongnauzam Shyam Kumar na phongdokre wafam asi ngasi assembly mifam da horticulture and soil conservation gi demand khanabada clarification piraduna minister Thongnauzam Shyam Kumar na phongdokhibani minister Thongnauzam Shyam Kumar na horticulture department na lamdam asigi horticulture gi oiba organic pothok singi market semnabagi pandamda sanjen thongda organic outlet ama thamle athuba matamda khwairamban kaithel da thamnabasu hotnari asigi sumathakta budget ta cold storage ki oiba lupa crore taruk ki senpham haple amadi masigi sumathakta NEC amadi donor dagi darkar leiba yenglaga cold storage sanabgi pandam thamle Nakalamaramda handak chief minister gi meeting makhada chingi mapham kayada popi kakthatuna manghankhiba mapham singda lomi singda atenba matamda senthok lehengadaba pambi sing chahi asida thananaba horticulture department ki pandam lai Jing amadi tamgi khetnaba thamdana department ki thabak sing darkar leiba yenglaga paikhatnaba thorang leire haina minister Thongnauzam Shyam Kumar na phongdoki greenhouse ki net miyamda aranba moongda pithokle haiba wafam opposition members singi maikaidagi lakpagi paukhum piraduna minister Thongnauzam Shyam Kumar na department ki maikaidagi lomi singidamak Pigadaba greenhouse net pikibagi list yengsilagani loinana aranba moongda greenhouse pithok lamba singi mathakta action logani haina minister Shyam Kumar na singtoki Director of House University Minister handak is the Horticulture Department 6 crore ama cold storage sana ba amasu koi hapire chimna koi hujik koi ki lomi sing thengari ba koi mana masing mayam sing che koi yon bagi awa ba aji patli mayam si masu koi kano torobani Sisi natana koi ki honorable member Bishnupur ki keno da ma isu 50 lakhs amasu koi ki yamak tora koi na allocate tora bisa silai college space sana mamang da hana tolom mani mamang sai thiang thana hujik ta keno tora samai na koi lai ba jaga ta da koi ba jaga ta need and base da sumna ga khena ba thamdana atopa wakan phata ba thamdana da koi ba jaga ta koi na thambe bisi pami ki si pandam central government khakta koi base tawjati state government isu koi loina ba hantak is the budget si adum budget copy loina ba ko me ma phangbi rabina ma khoi department phajana ningthina khoi ki yengsu yengbina mani yengbida kanda tongan ba trade ma ki tongan ba ma ki keno si da ko ba sing da khoi masa khaina reflect lo tawrabani ngasi Manipur Legislative Assembly na demand mari gi apunba lupa crore chani marifu tara lakh yankhai mari ga lising humpu mari gi senpham pass tawkre Manipur Legislative Assembly gi taramathoi suba session gi mari suba mifam gi ngasi chathakiba mifam da finance ki fam supuri ba deputy chief minister Yumnam Joy Kumar na demand number 34 rehabilitation demand number 36 minor irrigation demand number 43 horticulture and soil conservation amadi demand number 45 tourism house ta puthoktuna khanaba puthoke
Demand sing asigi damak House ki member amatadagi cut motion lakhide adubu MLA ke Ranjit ki makedagi demand number 36 minor irrigation, demand number 43 horticulture amadi demand number 45 tourism the observation amadi suggestion piki. MLA MD Abdul Nasir na demand number 36 minor irrigation amadi demand number 45 tourism loinana MLA TH location na demand number 36 minor irrigation demand number 43 horticulture and soil conservation amadi MLA Dr. Chaltolian Amona demand number 43 horticulture and soil conservation da makhoigi oiba observation amadi suggestion thamki. Tungda concerned minister singi makedagi clarification piraba matungda demand mari asi House na amato oina pass tawbagi ayaba piki. Tungda Forest and Environment Minister Thaunawjam Shyam Kumar na the Indian Forest Manipur Amendment Bill 2018 House ta consider taunanaba puthoki loinana members singi ayaba matungina bill asi speaker Yomnam Khemchan na pass tawki. Ngasi chatakiba Manipur Legislative Assembly gi 0 hour gi khudong chabal lauduna MLA RK Imona Kangleipak Students Association KSA na April 15 da Khongjom Day State ki thakta palan taunana ba demand tawrakliba asiga mari leinana House ki members singi pukning chungsinkre. MLA RK Imona hai Khongjom Day asi chahi khudingi state ki thakta April 19 da pangthoktuna lakle. Adubu Mahiroi Lobasigi Makedagi wafam asi lakpana miyam da chamam naba ama pokhale loinana Art and Culture Minister na Hiram asigi matang da pukning changbiyo haike. Nakalamuram da MLA Y Surchandrana su Khongjom Day palan thauram asigi matang da lekhai taba wafam ama lengak na yengsinbiyo Khongjom Day palan thauram ga mari leinana wafam kaya lakpa asina tungi mirol da chayat naba kaya pokhan ba yai haina MLA asina House ki members singi pukning chungsinke. Union Home Minister Rajnath Singh na Manipur lomgi Indo Myanmar ngamkhai paring da lo na yadaba mawong da chathariba drug lalolba sing thingnanabagi akanba thabak paikhatlagani haibagi thajaba pirakle haina Governor Nazma A Heptullah na phongdorakle. Khuman Lampakta Taruk Suba All India Police Archery Championship 2017 hawdokpagi thoram saruk yaba lakiba Governor na Paumi Singhi wahangda wafam asi phongdorakibane. Paumi Singh na hangba wahangda Governor Nazma na makha taraduna numit kharani gi mamangda Home Minister Rajnath ka unaki unaba aduda Governor Masana State asigi Indo Myanmar ngamkhai paring da drug lalolbagi thabak chatharibasi thingnanaba border seal tauba natraga laksin naba honabiyo haina taksin ke unaduna taksin ba aduda Union Home Minister na drug lalolbagi thabak thingnanaba akanba thabak paikhatlagani haina Governor Masada thajaba pirakhibani haina phongdorakhi. Union Home Minister said that they are trying to find out ways and means so that they can keep a control on the border, because the central government, the Foreign Ministry, the Home Ministry and the Defence Ministry, all three ministries of the central government have to take care, because we are dealing with a foreign country, a neighboring country. We have very good relation with Myanmar. Both the governments of India and Myanmar should work together. Hoyathong Dalaiba Fulchan Trilokchan PCTC Haina Kangnariba IOC gi retail outlet asida Chadli Bachahi asigi January Kunmari da Thau Haluba Gari Yakidabagi Matangda IOCL Assam Oil Division da Thau gi sample test tawbada adulteration tawre haina confirm tawrabasu Hauzik Fauba retail outlet asida karigumba makhal gi action amata lokhat kibagi pau amata laite. Maramasana Mari Lenaba Authority na Matam Chana Action Lokhanaba Speaker na Thokpa Chirol Amana Hairi. Mahairoi Lising Kunipanga Kunmarigi Lepkadaba Council of Higher Secondary Education Manipur Kohosem Naloba Higher Secondary Examination 2018 Ngasidagi Hokre. Exam asida Science Stream da Mahairoi Lising Kunhundoiga Chahum Kuntaret, Art Stream da Mahiroi Lising Taret ka Chamaga Marfudra Amadi, Commerce Stream da Mahiroi Chamga ga Taret na Sarukyari. Kamzong Amadi Fairjaul District Natana State Asida Ladiba
district taramari da apunba center marfudra mathoida exam asi chathari. Council na ngarang laukthokibagi matung inna ngasi examination asigi ahanba numita sida thokliba English subject ki sil tawraba question paper adu exam haugadaba minute nifu manga watlingai ki mangoinana OC amadi invigilator singi mamangda supervising officer na hangtokhi. Exam asida mahiroi singna nataba pambai sizinadabana ba school singi akoiba maphamgi meter chamnga fawbada security gi akan bachaksil thorang lokhatki. Ngasidagi hauduna pangthokliba examination asi mathang thagi kunmapan phawba chathagani. Amaronda pangthokliba exam asigi ahanba numita Chandil gi examination center Analol Christian Institute ta mahut sinduna exam tharamba mahairoi taruk tanthokle haina Council of Higher Secondary Education Manipur gi secretary na thokpa cherol amana khanghalakli. Ngasidagi pangthokpa hauriba exam asida question leak oire haiduna ngai hak charangnaba thokre. Exam asigi ngasi ahoba numita thokliba general English ki question ni haiduna WhatsApp group amada ngasi ayok question paper ama thangalakibani. Hiramasigi matang da kosem na thigalubada question paper adu sasanaba oiram kibani hairi. Hiramasiga mari lenana Council of Higher Secondary Education Manipur kosem gi chairman L Mahendra Singh na sasanaba question paper thorakliba asigi matang da kop na thigatnaba cyber crime department ta report ama tawkibaga loinana cyber crime unit ki maikaidagi athuba matam da thabak lokhatlagani haina thajabasu phongdorakre hairi. Loinana asigumba mahiroi singi wakal da charang na ba pokhan bayaba thabak thoram sing asi amuk hana tawbidana basu apil tawrakli. Onin kolamana aran bada yung pamoyba WhatsApp group krana sasin na ba question thagal le heraga council gi mukchati na ba made tangum le ta na ba satra sing sida miyam punumak mi paina na ba amusu council gi mukchati na ba tawri ba se lebak thibani si marina marile na section tharang lokol na ba marile na ba cyber crime SP amadi Palwis SP punumak to paw thajaduna tonga sandok piriba aran bada adugumba thawai yauna samaj gi mang na to kangbu sing asi phapul ga to biraga ain gi matungina makoi da lokot phokol le cherak lokot na ba akoi complaint su to zagrabani ta sing namak makoi na thagala iba question paper asi aran ba question paper ni akoi na semjari ba pijari ba question paper asi ga masak machu mata mana basu nate aduna kanagumba angang singna khangdadana makoina piriba question ji achumbani haidana maduna aran bisidis do honaraga parkha tharamba taragadi yamna laibak thiba oigini aduna center da pangbiriba akoine OC da made SO da sinajadana to biriba question singduna achumbani haiba sigi wakal si thambileraga icha isu singnasu makoina khangjaba haijaba khara yauriba punamakto masidis da uning changna mai pakna parkha pass tawna na khona biu Kosam Naloba Class 12 ke exam gi ngasi ahan ba English thokpa numita center ahum dagi mobile phone yauna yamlaban not copy sing Socialist Students Union of Manipur SSUM na phagat pangamkre Hiramasigi matang da ngasi kai sampat laisom lerakte leba SSUM gi loishang da pangthokpa Pawin Singa unabada loop asigi publicity and propaganda secretary Naurem Tanoranjanna Flying Scott Kidamak Council na Lub Asida Center Mari Pirakpagi Manungda Center Ohum di Paktak Nana Mass Copy Tauramba Thengnaki. Mayang Imphal da Leba N Tomcho Higher Secondary School da Mahiroi Amana Mobile Phone Season Aduna WhatsApp ki Kuthangda Nataba Pambai Season Aba Thengnaki. Masida natana Thawal da Leba Francier Ibrahim Higher Secondary School Amadi Sowombung da Leba Biramangol College ki exam center sing da duty tariba invigilator sing na sogat paman ba mawangda Mahiroi sing na paktak na mass copy tauramba laibak thibani Khunaya sigi tungi yumbi oigadoriba Mahiroi sing na exam da nataba pambai sizinaba asina tungda maham taba khunai ama oiraknabagi chawraba lambi asidagi kannanaba ekhoi punna honaminasi haike loinana center mari gi manungda ghari da leba mem higher secondary school da mawong maril tana Mahiroi singna exam tharamba thengnabada SSUM na chawthok chei haina mahakna phungdokhi
Nakalamuramda matam kayagi mamangdagi lamdam asida ladiba Catholic school singi admission gi matangda wathok oiduna lakle. Wathok sing ase Catholic school sing asina mahiroi singi admission gi matamda chawna namthak chathabanani haiba SSUM na khangbangamle haina mahakna phongdokhi. Mahiroi chani laugadabada mahiroi chamana lottery system tauraga lemhoriba singna sendan lambida chathabadagi ngasigi phibam asi oirakpani. Wathok sing asigi chapchaba maram numit mangani fawbugi manungda Catholic school sing asina lebak miyamda sengtokadabani haina mahakna appeal tawki. Mahiroi khunai dong ta leidaba SSM na asingma yamna mong marin tadaba khongthang ama khogi mari leidaba authority sing yauna oja singna mating pangakpa sima yamna leibak thiba mani haina logjai marmaduna koi makha tarakpa matung tarakpadagi di khogi tungi human or katuba singa si matik chaba mahiroi amamam khunai sida khogi yamna matik chaba mioi amam oina dong ta hariba parikha singa sida di niyam chumna thambada natana khogi masida khoi masen cooperation pinaduna hena achumba mai kaida punana ba kana honamina Ngasigi exam asibu AISF Manipur gi Flying Squad singna Waikomani Girls College da yingsin bachatpada college asida duty tariba security person singna changhallaktababu AISF na yamna kanna yaningdaba phongdorakli council na piba saktakche utuna exam center kaya AISF na yingsin krabasu college asida di ayaba pirak taba haibasi lub asibu singna bani maramasina mari leinariba authorities singna sengdoraktrabadi Flying Squad oina Saruk Yararoi Haina Chirolamada Kangalakli. Madang Swaisida break Kamalozage break ki matung the Board of Secondary Education Manipur gi Hayengdagi Haugadoriba class 10 gi exam gi checksil Torang Lokat Kibaki Pau Amadi Manipur Amasung Malim gi Tongan ba e Pau Sing Puduna Lakjage Impact News Pumityang Taduna Lebio. Mayambo Mukahana Taram Nokchari Bulletin Asigi Makataba Pau Yam the Pizari. Board of Secondary Education Manipur gi Hayengdagi Haugadoriba class 10 gi exam asida nupa nupi punna mahiroi lising kuntra humdoi ga chahum kuntra mathoina exam thagadori Hayengdagi Haugadoriba exam asida thokaningdaba thogdok thoktanaba amadi mahiroi singna unfair means sizinaba thingnanaba thorang paikhatpa loire haina board asigi secretary Akham Joy Kumar na phongdorakli Bauparada laiba board asigi office to Impact News ka unaba amada Joy Kumar na makata na exam asi punna exam center marfudra tarukta pangthokani hairiba asigi manungda humbudra mangana private center ni amadi kunmathoi amana board ki center ni haiki pangthokadoriba exam asi yengsinaba Flying Squad team humphu manga amasung mahiroi singi volunteers singi group yankhairom su semle exam asida mahiroi singna unfair means sizinaba thingbada invigilator singi chawrba khud amachangi haina Joy Kumar na makata ki The board ki center da thagadoriba ki sadar ki masingsina 6323 way akoi ki private center da thagadoba sadar ki masingasina 31008 asini main candidate apun base 18807 female candidates na 18524 ne female candidates na antaki di karakitang tare akoi ki parikha ji phajan bai base akoi ki OC AOC the SI invigilator haidana makoisina achoba magi duty ne responsibility do pangthoba matamda parikha si phajaba haibadu oigadoribani Manipur Students Federation gi Imphal West District ki oina nauna thaupugadaba singkhan kre haina mahiroi loop asina thadorpa chirol amada khanghalakli President oina M Santikumar Vice President oina MD Yasir amadi Soibam Rabinat amasung General Secretary oina Rohan Laistrom loinana tongan ba pham singgi punna mahiroi nipan khanki haina chirol asina makhatarakli Hyangthang City Block Imphal West 2 gi Block Development Office ngasi Revenue Minister Karam Shyam na hangtokre Nauria Pakhang Lakpa amadi Langtabal Assembly Constituency ani asigi apunba BDO oiriba office asi hangtokpagi thoramaduda tongan ba Gram Panchayat ki Pradhan amadi member singna matam chana laktabada minister na nungaitaba phongdokhibaga loinana masigi masamagi mathau khangdabagumbani haina nakoinana ngangkhre Hyangthang City Block Imphal West 2 gi Block Development Office asi Hyangthang Lairembi Laisangi hek mamangda hangtokpani BDO asi hangtokpana Nauria Pakhang Lakpa amadi Langtabal Assembly Constituency gi miyam da hena khudong chaba phanghallagani haina minister na phongdokhi loinana miyam gi thabak tawge haina thoklaglabadi
kathokpa ama yauna thawai hakchang yauna thabak tawba changi haiki ngasigi thoram aduda saruk yakiba hanagi Rajya Sabha member W Angongna Haujik Manipur da leiriba Panchayat Office sing mathau amata tawdre loinana Panchayat Secretary sing office kadre haina minister gi pukning chungsinki Thoramapu oina saruk yakiba Nauria Pakhang Lakpa ACG MLA Soibam Subhas Chandrana Nauria Pakhang Lakpa gi leiriba Gram Panchayat khudingmakta Panchayat Office sing sanana buhonari haina miyamda thazaba piki Members who Pradhana Khanbani Pradhan ju Jila Parishad su MLA sing su Pradhana Khanbani Magi Khanbadu gi strength kharkhak area da khenna ba mi gi masing da khenna bani adu responsibility di sab mane adu khang ba darkar lai 4 times kumba ahum gi adi member ne Pradhan ne Jila Parishad ne si office su leirabani na ai ga punna phaminna ba ya ba honorable MLA yauraga 4 times kumba adu itardi mayamgi aningba pamba adigi akoina khangningba adigi aina pangba yabadu adugi khudong jabsu lei Kaching District Headquarter asi Haujik leiriba proper Kaching gi mafam asida adumak sabigadabani haina wabgai AC gi mahirui loop sing Village Authority amadi tongan ba club organization taramathoina demand tawkhre loinana karigomba District Headquarter asi Kaching dagi atopa mafam amada Hongtongna ba honaraklabadi akan ba khongjang changsin haina club taramathoi asina lenga ki pukning chingsilakle ngasi ba uprada leiba wabgai AC gi MLA Fazur Rahim gi quarter da AC asigi tongan ba club taramathoi gi mihut singa paumi singa unaba amada wafam sing asi thamlakhibane Mahirui Loop Singh Village Authority amadi club sing adugi mahut sinduna Ngakhapat Youth Development Association gi General Secretary A. Rahman Jasabana Haikibada Haujik Kaching District Jalairiba Proper Kaching gi Mafam Asida tongan ba Subordinate Office Sing Hanadagi Leizaba Maramna Hena Khudong Charaba Mafamni Loinana Haujik District Asi Jalairiba Proper Kaching gi Mafam Asida Wadliba District Amagi Lefam Thokpa Infrastructure Asi Athubu matamda semkat naba chathariba assembly mifam asida warep lobiyu haina fongdoraki Darkar oibo officing che proper Kaching the loina mak leire madu aikoina mingoina paludragasu thabu inkhang aikoina chathok chasin toba DC office samada aikoina chatpa matamda madugi darkar oibo document ate officing darkar oibase aikoi Kaching the loina leirabani na proper Kaching the district headquarter oibase अखोई की ख्वाइदगी मतिक चाराबा मसुंग दरकार होइबा मफमने हाबसे अखोई सबसाना खले कक्सिंग केंद्र से इनॉग्रेट तौगदब तारीख सिमा मणिपुर गवर्नमेंट की साइट की असेंबली मिफम सिदा लाउथोकपियो हाबसिमा अखोई ngasiगी लाइव क्लब सिंगसिगी आई सामंगने रिप्रेजेंट तौरगा मणिपुर गवर्नमेंट मसिमा आई हम्बल रिक्वेस्ट होइना अथुबदा असेंबली सि लोइदनgai मनुंग सिदा इनॉग्रेशन तौगदब तारीख तुम लेपिरगा इनॉग्रेशन अथुबदा तौबियो Nakalamaromda Kaching Kunau Wangu Sugnu Wapokpi Amadi Pangantabi the Ladyba Club Organization Mairapaibi Amadi Mahiroi Loop Singna Kaching District Headquarter Ase District Asigi Center Oiriba Waikong Amadi Thongzau the Oina Thambinaba Miamgi Oiba Achoba Kongchat Amaga Luinana Miamgi Mipam Amasu Pangtokre Haina Jerolamada Kanghalakli Haujik chathariba assembly mifam asi loidringe da Kaching headquarter asigi matangda miyam da thazaba yabo wafam pidrabadi South Eastern Manipur Development Organization na makhal kaya gi khongjang changsilagani hairi ngasi kaisampat laimazam lekai da leiba khangyambam ningol salam tombi gi yum khanghaudana maina chaklakpadagi lekai miyam na kankre thogdog asi salam tombi gi yum gi miyoi amata leitringai ayuk pung 13 minute nifurom chatpa aduwai da thokibani Ka mari leiba yum asigi maning thangba ka ani maina tumna chakhi maina tumna chakraba ka ani aduda thamba imung manungi pochai upu kang tholna chingba malchang kaya ut onna chakhi imungi miyoi amata leitaba pungpham oibana mai asi karamna haurakibano haiba haujik fawbagi oina khangbangamdri yum mai chaklakpa ubada yum thangnaba amadi kairi lekai gi yamlaba miyam thonglaktuna ising hijinbadagi mai adu kanbangamki lekai Thangnana Ladiba Sagolban, Maisnam, Nongtombam Lekaiki, Ningtemcha, Mayum, Kolup Nasu, water pump season aduna ising Kapsil Lakpadagi, Kahena Amangata, Tokhok Dabani.
Mai chakpagi pau hek phangbaga Manipur Fire Service ki team su khonglei yangna mafam aduda changsilaktuna yumadu kanbada achauba thodang lokhi. Chaliba February tha asigi tara humdoida Kaibul Police Station gi manung chana leiba thanga lai sana hal manakta Class 9 tamlibi chahi tara mari khakta ngairi bi mahairoi ama mayumdagi kauthoklaga nupi yoibigi ikai khomnaba manghallaga siba yaba muwangda huntoklaga thamlambagi thodok asi amsuna akanba muwangda yaningdaba phongdokli thodok asida chenariba sing lengak na chairak pidrabadi amsuna akanba khongjang changsingani hairi Directorate of Education as Government of Manipur na haukiba chahi gi December kunmapanda employees singi service book digitization taunanaba employees singna mari lenaba JTO dagi Directorate Office to Service book pikhalangnaba thokiba notification adu yaning de review tobiu haina All Manipur Hill District Education Employee Association na appeal tawrakli ngasi Manipur Press Club ta pawmi singa unaba amada loop asigi spokesperson LR Koireng na phongdorakpada Department na paikhalakliba thorang asi phatte haibadi natte adubu lenga ke atopa thausil kaya lakpa natraga matam gi salary increment lakpada employees singna soi taunabagi damak Imphal tamna lakna na bohona bada matam amadi sel yamna changani Maroi na chingi manung hanjin na leba employees singdadi hairiba department ki thorang asina yamna khudong chadaba haibadu ohengani haina phongdorakhe Loinana loop asina taliba demand asigi chapchaba response ama mari lenaba singna paikhalaktrabadi tha asigi kunmathoidagi kunnithoi phawba mass casual leave logani haina su phongdorakhe pawmi singa unaba aduda chingi district khudingmaki representative singsu sarukyakhe akoi service book singisi director office ta thamba taragadi akoi na matam chana manung matam chana akoi gi employees singi sahi gi oibe increment gi soi tawba atei soi tawbada khudong charoi adugi su mathakta masigi directorate na thokiba masigi circular order si kapi haibani service book dietitian tawbagi thabag se koina yaning da banate adubu masi ekoida singda leiriba far and long da leiba arapa employees in the Maktaki, Yam the Kutung Sadabam lay. Manipuri Cine Policy Chatnahalu Amadi Manipur State Film and Television Institute ke academic session Athubama Tamda Hohalu Haibawafam Taksinduna Film Forum Manipur na Miam Galuina na Hayeng Tang Kungi Ayupung Tara Tabama Tamda Lamfel Sankar Tokista Wakat Mipam Chathagani Haina Forum Asina Thokpa Cherol Amada Kanghalakli. Niputaruk Subasumang Lila Festival the jury members Singna Academy Masamakna Semza Kiba Rules and Regulation Ngakna Judgment Pide Haiduna State Kala Academy na Sangai Artists Association gi Wakching gi Nongalamdai Lila gi Damak Pikiba Award Ahum Lila Loop Asina Hantoklagani Haina Lauk Tokre Wafamasi ngasi Major Kuldaleba Manipur Press Club Tapawin Singa Unaba Amada Lila Loop Asigi Director Iboyaima Kumanna Lauk Tokibani Mahana makha taraduna phongdokhibada mahaki lila loop asina maipaksana haurung bamna iba wakchingi nongalamdai hairiba lila asigidamak second best actress second best comedian amadi third best play ki manasing phangkhi amadi jury singna academy asina yanakhiba cultural amadi traditional values ngak na chatpa haiba wafam adu indaba kangbu singda award pikhi adumakpu mahaki lila loop asinadi yariba makai lonyan amadi mapalam gi phizol sizinnadanaba honakhi jury members singna rules amadi regulations sing udana warep loba asi yabangam loi hainasu mahakna makhatakhi second best comedian the Suji Saikom hari mana omje koi phangjabani masimak ekhoina tahaude kholaude haibagi penda banati whole lila party khudimaki mur chinjaraga ekhoina handaki decision ase jury singi mark ase karam haina pibi bano asini ekhoina jury singna masi mark tunjinba matamda karigina pung amarom sangna khanaraba matungda jury ni pirma mark tagi amuk khanaraga pi haiba
अमो हन्ना डिसीजन लौई हाइबसी करी मरमगिनो मसिमने कोइन कन्ना हंगजनिंगी Catholic Mission School Singi Mathakta Thamlamba Athingba Lokthokle Haina Lona Thinkraba People's War Group ki Central Media Coordinator ki Secretary Lenin Maitaina Thokpa Chirol Amada Khanghalakli Catholic Education Society Manipurna Achauba Thodang Lobadagi Khongthang Asi Lakhibani Hainasu Thagatpa Phongdorakli Adumoinama Karigumba Matung Tarakpada Admission ki Matamda Quota System Equity Amadi Nepotism the best Toduna Admission Taudanaba akan bawafam thamlakli amarom the private school khudingmak People's War Group ka athuba matamda pau phaunaduna 10% seat reservation wakhai nabagi tangkak ama amuk lakle hainasu lakliba Mars ama phawbagi matamsu pirakli apik percent pham da thabak suduna nomagi chara taliba sidmi singi oiba mifam amangasi irabot bhavan da pangthokre tongan ba trade union singi member asa worker anganwadi worker sing yauna pangthokiba mifam asida saruk yakiba All India Trade Union Congress Manipur gi Secretary General L Sotin Kumarna lamdam sida leidiba sidmi singi phangpham thokpa khursumal matik chana pinaba khongjang kaya changsillabasu Manipur lengakna tabidana leithokle Hauzek Paliba Chief Minister Biren Gilengak Asisu Jinga Khut Kamanadre Machindana Lairabagi Yaifanaba Haina Lauraga Tabak Amata Taudre Matam Kayagi Mamangdagi Sinmi Singna Thingnariba Kudong Chadabawa from Amata Hauzek Chathariba Assembly Session the Kanade Masina Takpadi Biren Gilengak Asi Lairabagi Lengak Oidre Kerala Government Namasagi Anganwadi Worker Amagi Thagi Kusumal Lupala Singh Tara Piri Adubu Manipur Didi Center na Pirakliba Senfam Pawba Matam Chana Anganwadi Workers Singh the Pitokte Lengaki Asigumba Thawong Asi Tengnaduna Isagi Hak Pangsi Hairabadi Kongjang Changsin Ba Leplosi Haina Saruk Yakiba Workers Singh the Apil Tauki Apik Karmachari Tolo Macha Chajaba Sinsang macha macha thabak tawjariba aduba kangbu singi kari tawsige haina khanba mayam singse madu gi program policy kya singse ngasigi biren sarkar da leite tinmi mayam moina phangjagadaba aduba construction workers welfare board adrama leibise madu asheng construction workers amta phangdre sarkar pari ba kangbu singi worker MLA singdo magi workers singda job card and card am bisala kanda mai masa singi adu yadagi pesa phangbolom on thokre Shibu, line bagi da mukta khan ba sarkar ko bro. BRTF na more dagi news samatal fawbagi lambi assembly ba ase peningai oidre haina kuki chief association more block na thokpa chirol amana hairi. Hauzek agency asin assembly ba lambi ase yamna tappagi mathakta lambi sembada seasonary ba khuzuklai sing quality yaudre maramasina mari lenaba authority na athuba mitiyeng jangbi na ba association asina apil tarakli. Jingmi Mayamba Singbuna Schedule Tribe ki list yauhalaga Tammi Manau Singbuna yauhandaba asi India government ki karamba thausil no haina tangkhul furuf ki saknairaba amadi hanagi minister RV Minthing na thamlakli Schedule Tribe Demand Committee amadi Coordinating Committee Schedule Tribe Demand Committee anina sinduna Meitaina Schedule Tribe ki list yaubagi matang dalamdam asigi masaknaiba miyoi singi mot loba khongjangi manung channa ngarang Lamphel Laiba Hanagi Minister Asiga Unaba Amada Wafam Asi Mahakna Fongdorakibani. Unaba Duda Mahakna Chingmi Tammi Machil Manauni Haibagi Praman Oibayaba Kudam Jangdam Kaya Fongdok Pagaluinana Manipur da Hinduism na amang Aseng Purai British na Sutongan Tongan ba Division Kaya Khaidok Pagi Machat Purai Pumnamag Asina Ngasi Ekoigi Irakta Nungsi na Handanabagi Achawa Maram Ama Oiri Haina sa Fongdoki. Luhongbada Leirom fi sizinaba Lai Haraubada Tangkhul Yauba Lai Nurabi Asi Tangkhul ni Haibana Chingba Chingmi Singi Marakta Maruina Tangkhul Furufka Maitei Singa Machil Manau ni Haina Utpa Wari Kayasu Mahakna Likibaga Luinana Furuf Ani Gilonda Manaba Kaya Lai Hainasu Mahakna Thamki Chingmi Bushu Tammi Bushu Tatana Haibane Karino Love can win the heart of the people. Nung Shiva Havelse, Leravati, Ngam Dabalete, Chinga Tamising Ase, Nung Shinagadavni. Love is the mother of peace and harmony and unity. Ko. Nung Shiva Leravati, Maduna Kari Toe, peace laitana, harmony shulai, unity shulai.
ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯂꯩꯇ꯭ꯔꯕꯗꯤ ꯄꯤꯁꯁꯨ ꯂꯥꯛꯂꯣꯏ ꯍꯥꯔꯃꯣꯅꯤꯁꯨ ꯂꯥꯛꯂꯣꯏ ꯌꯨꯅꯤꯇꯤꯁꯨ ꯂꯥꯛꯂꯣꯏ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯍꯟ ꯄꯨꯝꯅꯃꯛꯅ ꯑꯦꯄꯤꯜ ꯇꯧꯒꯅꯤ ꯃꯁꯤ ꯅꯨꯡꯁꯤꯅꯧ ꯑꯃꯒ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯧ ꯆꯤꯡꯗ ꯑꯣꯏꯕ ꯃꯤꯁꯤꯡꯕꯨꯁꯨ ꯃꯇꯦꯡ ꯄꯥꯡꯉꯨ ꯇꯝꯃꯤ ꯆꯤꯡꯗ ꯂꯥꯛꯂꯕꯗꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯑꯗꯨꯅ ꯅꯨꯡꯁꯤꯕ love conquer and everything nungsiba haiba asina ngamdaba leite Coordinating Body Scheduled Tribe Demand Committee Manipur Thobal District na District asigi mafam kayada mitai na Scheduled Tribe ki list ta channabagi matang da chatharakpa campaign ki saruka ma oina ngarang February 35 da Hairok Chingol Leikai Club ta miyam gi mifam ama pangthokre haina committee asigi chirol amada khanghalakli amadi mifam aduda wangangloi singna mitai sing asi Scheduled Tribe ki list ta yawbada matik chai haibagi matang da warol kaya thamnakhi hairi Panthoibi Housing Finance Company Limited ki branch office sama ngasi Assam gi Kasar Dalaiba Itkhola Ghat Road near Medellin Silchar Town 3 the company asigi chairman amasung managing director Thokchom Hemo Singna haunabi matungina haudokre ngasi haudokliba branch office asina Silchar Town amadi masigi akoibada leiriba miyamda Pradhan Mantri Awas Yojana Credit Link Subsidy Scheme PMAYCLSS की ओइबा subsidized home loan की खुदोंग चाबा सिंह फंगहलगनी हाइना पांथोइबी हाउसिंग फाइनेंस कंपनी लिमिटेड की चेयरमैन अमसुंग मैनेजिंग डायरेक्टर ओइबा थोकचोम हेमोना फोंदोखी Eleven KV Kongman Feeder na may piriba mafam Singzamay Kongba Road Uchekon Akampat Amadi Kongman na chingba mafam sing da lakliba February kunda jungle cutting tawgadaba maramna numita sige ayuk pung tara makhaidagi nungthil pung mari makhai phawba may mutkani haina MSPDCL gi cherol amana khanghalakli Manipur da khundariba mitai pangal sing gi mainam push-up amasung Thobal Mayum gi apunba sagai gi loop ama oiriba welfare organization of mainam push-up and Thobal Mayum Manipur gi mapan suba chahi gi mifam ngarang pangthokre mifam adu yaripok tulihal mayai lekai lampak ta pangthokibane state asida santi leiba punsi mahing hanjinba phurup singi marakta nungsinaba amadi chawkhatpa lamdam oinanaba duwa tawduna khurumkhi Patriotic Writers Forum Manipur na chahi khudingi naha oiriba masagi chahi kontra mangagi makhada laiba seding iba singda piduna lakpa Arambam Ibungohal and Binod Kumari Literary Award 2017 Lenin Kumentana iba seding gilairik matamgi manglanda piragani haina forum asigi cherolamada khanghalakli Award asi February kunmangagi nungtilpung ama taba matamda Manipur Press Club ta pangthokadaba Arambam Ibungohal amadi Binod Kumari anigi leikhidabagi ningsing thoramda lanthokane amadi award asida lupa lising manga citation sol amadi momento yawi hairi hauzek sanabagi pauda Taruk Sabha All India Police Archery Championship 2017 ngasi dagi Khuman Lampak ta hokre Championship adu Khuman Lampak Main Stadium da pangthokpa thoram amada Governor Nazma A Heptullah na hokdokhi Ngasidagi hauduna tha asigi tangkun humdoi phawba chathagadoriba championship asida state kundagi tongan ba police ki unit kun humdoi na saruk yari police ki sanaroi chani humbudra humdoi romna Indian round recurve amasung compound round gi tongan ba masana singda athoi ahen tanagadori championship ogdopagi thoramadada saruk yakibi governor Nazma A Heptullah na sanaroi singna chatkhiba march past ta salami pikhi Thoramadu Governor Nazma A Heptullah na archery masana asi Manipur gi miyamna pamnaba masana makhal amani archery masana asi state asibu India bu malemda saktakliba masana makhal amani police ki championship ama Manipur da pangthokpa haibasi chawthok chaningai ni loinana masina mayambu amata oina punsinnabagi national integration gi tanja amasu piragani haikhe All India Police Sports Control Board ki mitiyang makhada Manipur Police na yumbu oiduna chathariba championship adu hogdokpagi thoramda Manipur Police ki DIG LM Khaute yauna police ki atopo officer singsu sarukyaki In
individual sportsperson, including those from the police department, have won laurels by their hard work and perseverance to succeed in various sports events at national as well as international level. Games and sports are considered an integral part of the individual, including uniformed forces, as it keeps one physically and mentally fit. Tarahumdur Suba State Level 7-a-side Village Open Football Tournament Lucky Star Achabigai Amadi Ingobi FC Loitang Ani Mai Pakre. Tournament Siging Sanakibat Ani Suba League Lucky Star Achanbigai Gi Sanaroy K. Surjitna Panjil Ahum S. Manimohon na Panjil Ani Aduga S. Bikram Amasung Hayes Ronel Anina Panjil Amamonga Chanduna UNA Lukerbu Yamna Lakchana Panjil Teret Sinoda Maitiba Pibangam K. Jathariba Football Tournament Sigi Ngasi Sanakiba Ahum Suba League na Ingo BFC Loitangna Poison FC Patsoibo Panjil Tarukama da Maitiba Pibangam K. Match asida mai pakraba Ingobi FC Loitangi Sanaroy M Jimina Panjil Mari Aduga KHS Danda na Panjil Ani Chanke. Mighty Horaba Poison FC Patsoi Gyamatangarba Panjil Aduna M Malem Manglembana Chanke. Awang Kuno Youth Development Association Awang Kuno Mayai Lekai na Sinduna Association Asigi Sanabung de Chathariba Tournament asida Tim Kunna League Match Singda Athoy Ahentanari. Hayeng Makhataba League Match Ani Sanaragani. Kunithoi Suba and Chandreswar Memorial 7-Man Aside State Level Open Football Tournament 2018 Ngarang Lasal Ground Laimapokpam da Hogdokre. Tim Kunmarina Grove Nipan Thokna Khaidoktuna Sanagadoriba Tournament Asi Hogdokpagi Thoramda Youth Affairs and Sports Minister Letpau Haukef Nambol ACG MLA and Loken Laimapokpam Jila Parisat ki member El Jiten Amadi Klabasigi Maruiba Mui Kayana Sarukyake. Chief guest ki warol piraduna Minister Letpauna Mamang Chahi Kayadagi Sanaroi Singi incentive oina lupa chani piramba adu handak Chahidadi Lupa Lising Amamamda Hengat Lagani Amadi Manipur gi Sanaroi Singi Maru oina football gidamak India government da Haiduna Imphal West Amadi Imphal East ki mafam anida artificial turf ground ani amasu thamnana ba hotnaragani loinana Manipur gi mafam khudingmakta Khelo India gi makhada sanabung khudingmaksu semgatnaba hotnaragani haina phongdoke. Tournament asi pangthokliba Lasal gi ground su mathangi senba chahidagi semjilagani haina minister na lauthoke. Taramanga Suba Manipur Veteran Cricket Tournament Cookie Sporting Club Nambulenna Nauria Pakhang Lakpa Sporting Association Kha Imphal Run Yankai Tareta Maitiba Pikre. Manipur Veteran Cricket Association Sindana Oriental College Amadi Model Higher Secondary School gi Sanabung da Chathariba Tournament Asida Team Nipana Group Ani Thokna Khaidoktuna League Match Singda Lambat Taunadi. Ngasi tournament asigi sanaki batara suba league match samada Cookie Sporting Club Nambulena toss ngamduna match asigi apiba over kontrada betting hana sanaki ba inning asida wicket nipan turaga run chamaga kontra lobangam inning asida Gominlun na run yankai ni thoi loki match asigi ani suba inning sanaki ba Nauria Pakhang Lakpa Sporting Association Kha Imphal na over tara mariga ball amada wicket tara mak turaga shubnagi run Humudra Humdoi Kak Lauduna Matsasi Run Yankai Tareta Mighty Bananke. Chathariba Cricket Tournament Asiki Hayang Sanagada Batara Mathur Suba League Model Club Team B Jingamakha Amasung Jem Kagempali Anina Lamba Taunaragani. Mari Suba MCA W Prahalada Amadi W Ramananda Elite Cricket Tournament Sangai Champion Cricket Club Singzamai Mai Pakre.
ngasi luang sangbam de leba luang pokpa cricket stadium da sanakiba tournament asige taruk suba league ta toss ngamkiba youth welfare club langthabal na match ki apiva over nifu yogadaba ball ama watlingai da wicket tara makturaga run chani ga manga lobangam ki inning asida vishwas amadi prafulo mani anina run humbudra taret amasung run yankai mathoi lobangam ki match asigi ani suba inning sanakiba sangai champion cricket club singjamaina over kontra taret ka ball manga da mai pakpagi run chani ga mapan adu lobangam ki inning asida gilchrist na run humbudra lauki wicket mari amadi out oidana run tarani pan laukiba sangai champion cricket club singjamai gi all rounder sarthak na match asigi man of the match staki Manipur Cricket Association gi meeting makhada chathariba tournament asida tim tarana saruk yari hayeng sanagadaba taret suba league ta re youngstar nagamapal amadi patsoi taumang rising club patsoi anina lamba taunaragani Dr. T. Au Memorial Football Tournament tha segi kunhumdoidagi kunipan faubada pangthoklagani hairi Assam da pangthokadaba football tournament asida saruk yarugadaba Manipur team gi goalkeeper ani defender taruk midfielder taret amadi striker ahum khankre khangat kraba football sanaroi sing asina tha sigi kungi ayupung tareta Khoman Lampa artificial turf ground report tauranaba All Manipur Football Association gi general secretary in charge na thadurapot cherol amana khanghalakli Arabada bulletin asigi headlines amukhana miyam da thamjage Turel Khongbal dalam khoptin duna yongkai sajliba sing logi matungin na force season aduna Mars ahum dagi takhairagani haina chief minister na akan bawa phongdokre Loktak ta golf course semna ba thangda dagi chawba sing amadi langgol dagi ibutho margin gi khobam phawba rockway semna bagi center the proposal thakre haina chief minister na phongdokre Manipur ki district tarataruk ki boundary map lay 3 tha taruk ki manung the district khudingmak ki boundary map loishin aba pandam thambi haina revenue minister Karam Shyam na phongdokre Council of Higher Secondary Education Manipur na loba class 12 ki exam ngasidagi hawkre question paper leak oire haina charang naruraga sasinaba oiramle Amasung taruk suba All India Police Archery Championship 2017 ngasi Khoman Lampang Men's Stadium da pangthokpa thoram amada Governor Nazma A. Heptullah na hawdokre